Hausit ahanbada maruiba pau. Intending candidate Seram Nikena khatna chainabada chenaba mahaki supporters in fanaba police na hotnari. MLA gi supporter di fanab hona de haina maral sikre. Amadi Punjab, Uttar Pradesh, Uttarakhand, Manipur amadi Goa da pangthokadaba state assembly election ngamari leinana Sonia Gandhi na chair lawduna AICC ki core party luchingba sing mifam pangthokre. Miyamna government piba COVID-19 ki SOP sing ninti na ngang chatuna chathokpa matamda mask upiba sanitizer siznaba khud sa seng na toin hambiba amasung foot taruki distance kak na chatpa haiba chana kanglon sing asi tunginduna COVID-19 nagi ngakthok minasi loinana chahi tarani pani mathakta leba mioi sing na COVID-19 vaccine soidana kapthok piu hausit pau sandong pizari Thasigi Kunmarida Thongzu AC ki manung chanba Mongkhang lamigi mafam amada ACAC ki sitting MLA gi worker kharana Nisa chasil akampet ngangakpa machin thirakpa loinana intending candidate Seram Niken hui lakli haina karim narakpadagi Congress ki worker kharaga khatna chainab ama thokre Thaudoga siga mari leinana Seram Niken ngasi Singzamai da leiba mahaki yumda pau gi mifam ama phongdokre Seram Niken asi lakadoriba Englising ani kunithoi gi state assembly election da Congress party dagi mirep oina ba thorang tauri Seram Niken na phongdokre madudi police thazilaga kihanbana vote karoi mirep masana miyam gi marakta tholaktuna chawkhat thorang gi thabakta saruk yarba matamda da miyam na vote pirakani mahak masamak free and fair oiba wathok lanthok yaudaba election pamjaba misak amani adubu Thongzu AC da handak marak fazadaba lichat khara uba fanglakli tha asigi kunmari da thokiba thodok adugi nonganbada Singzamai police na khanabada chenariba nakal animakki mioi sing fabgi mohutta Nikengi supporter khatangmak fanaba hotnaki tha asigi kunmanga gi ayuk ta ward number 8 ki members oriba maibam lekhajit Singzamai police na fakhi makhata na mioi taruk tana mayumda sumon Tharaki Singzamai police na nakal animaki mioi sing fabagi mahutta nakal amakhaki mioi sing atamna na fana bahonariba asi police ACAC ki MLA amadi BJP government na khulai oina siznai haibasi yamna mayik sing na takli Home Go postu pariba chief minister N Birena crime ama thokpada watemba matamda political khut yahon ganu chap manana party gi khenaba yengdana achumba wayel fanghalu haiba laikre Maibam lekhajit athubada thado u amadi maga loinaba mioi taruki mathakta paliba FIR khudakta hando u haina mahakna phongdokre campaign sida yam phajana public support lakku matam sida ai home poll sida crime khara thonna bagidamagta mioi khara na ta sengna loktuna ga semba adugumba thodokne na ina lowi adu numisida thoiba crime se kasu nate isam chambani khanaba chaina ba khara ina kauna ba khara thokre adu ge hek nongan bada Singzamai police na aigi worker singsi akhoi mayum mayumda loinamak chalaga phana na ba thiba hatai thokriba case tuna masa pesat ama thoga aigi worker singsi worker taret khak khoina list toraga kana gumba subject sabam bikamjit koba complaint na amana Singzamai police ta complaint toraga complaint je hek pi baga khudak ta FIR challe ba investigation kha sathadana hangdana khodana tawi adu hadak kisidi complaint karam ganda tawrino FIR karam gan chalino ji khangdana Singzamai police na yamna overactive oira kanda FIR challaga khoi di mayumda oji thega phana na bohne Englising aniga kunithoida Punjab, Uttar Pradesh, Uttarakhand, Manipur amadi Goa da pangthokadaba state assembly election asigi matangda ngasi All India Congress Committee ki interim president Sonia Gandhi na chair lawduna AICC ki core party luchingba singi oiba mifamama AICC ki headquarter da pangthokre Sonia Gandhi na haikre BJP amadi RSS na chathariba tamthiba campaign asi mayuk naba mathau tai amasung lakadoriba election asida mai pakke hairabadi makhoigi aranba sing asi miyamda mamutta khanghanba mathau tari Indian Constitution maru iba value sing manghanduna Modi government institution sing bu mang takhale haina Sonia na maral sikre BJP government gi mong maril chumdaba thausil asibu mayok nariba lawmi thabak thiriba naharo sing amadi karbarwala singi oinadi
लानफम असी हेन कनब ओइगनी हायन सोनिया फोंदोखी मिखल मथंग चाहिदा पांथोक कदबा लैबा मरमना नवंबर की अमदगी कांग्रेस की मेंबरशिप ड्राइव हौदोक्तुना मसी मार्च की तांग 38 फाउब चथा बै हायना मिफमदुना लेपनख्रे 26 सेक्टर असम राइफल्स की ब्रिगेडियर अजय सिंह राणा नंगसी मोरेगी हाउलैंड 5 विलेज द वाटर सप्लाई स्कीम अमा संगादुना मियाम द खुसिन नख्रे ngasi संगाबगी थौरम अदुदा मोरेगी 43 सब असम राइफल्स की कमांडेंट सुमित सूद हाउलैंड 5 विलेज की चीफ लालखुलन हाउकिप अमदी मिनो विलेज की असम राइफल्स पोस्ट कमांडर मेजर प्रवेश कुमार ने सरुक याख्रे हारिबा वाटर सप्लाई स्कीम असी असम राइफल्स की सिविक एक्शन प्रोग्राम 2021 गी मनुंग चन्ना साबनी थौरम असिगा मरी लेनाना हाउलैंड 5 खुल असिगी चीफ लालखुलन हाउकिपना फोंदोख्रे मदुदी हाउलैंड 5 खुल असी मतम कयागी ममांगदगी इसिंगी अवाबा मायोगनदुना लाखी किलोमीटर अनि रोम खोंगना चतुना इसिंग सोक्लमी नोंजू था लाको मतमदा चथोक चसिन तौबदा खुंजासिंग खुदोंग चादबा कया अमा मायोगनदुना लाखिबनी हंदक असम राइफल्स न खुल असिगी मियाम की अवाबा खंगबीदुना वाटर सप्लाई स्कीम अमा साबिदुना मियाम द खुसिनबा असिदा थागतवा फोंगोकचरी थौरम मदुदा ब्रिगेडियर अजय सिंह राणा ने हाइख्रे असम राइफल्स ने फ्रेंड्स ऑफ द नॉर्थ ईस्ट पीपल नत्रगा फ्रेंड्स ऑफ द हिल पीपल हाइबसिगी वहन थोक लेहंदुना मियाम की दमक याइफनब थबक थौरम कया अमा लेपतना ngasi फाउबा पाखतुना लाकली मसीदा मियाम नसु सपोर्ट तौबगा लोइनना कोऑपरेशन पीबीयू some detail someone to maintain this water supply scheme. It will keep running for a number of years. NSCN IM na haikre loop asigi handak thokiba press statement adu media housing na lana ko tawduna miyam da chamam naba ama pokhalle loop asigi talk secretary jimik na thadorpa cherol aman haikre issue kharaga yasinaba ngamdana lerabasu government of India amasung NSCN IM ani asi framework agreement da yumfam oiduna indo naga gi santi gi wari asi wakainaba yamna lumna amasung hakchinna lawduna yamna kanna hotnari matang asida atenba break amal lominasi Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities also available online classes. For more details, please contact Nawaz Singh Damsang office, Changangai, Makhalekai. Contact number 8837483810. Occasion singidamakta makhal kiyagi cake, haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes sina chingba fongbigani amadi adomgi apamba mawongda cake customize tawbagi khudongchabasu pisari. Khudongchabasing asi lawbinabagi damakta lensing biro aikhoigi address NG College Road near Nauramtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order lawiba yagani. break matung da taram nok chabagaloina na makhataba pau pizari haukiba english ani taramapal da imphal gi uripok polem lekai degi yum khaibam sandhyarani gi mimana drabi masagi chahi 13 khaktangari bi machanupi amabu manipur gi saktarabi actor mandalaima mahaki mapuroiba boyai amadi warepa namairakpam hariba mioising asina ahing ama fazinduna thamlaga molest tawkibaga mari lenana posco case ama na manda laima amasung mahaki mapuroiba district and session just Imphal West na anticipatory pi badu yaning de haina ngarang Manipur High Court Chief Justice da complaint ama tawkhre victim gi apokpi yung khaibam sandhyarani na State Human Rights Commission da su thodok asiga mari lainana complaint ama thangat paga loinana IPC 30 Posco Act ki makhada case ama register tawkiba leirabani
Imphal East ki hengang AC ki manung chanba Nilakuthi Gram Panchayat na sinduna ngarang anirak suba special gram sabha ama Nilakuthi Community Hall da pangthokre. Thauramadu Imphal East ki Adyaksha P Bimola amadi GP Pradhan Rosni na dice da famki loinana ward ki member sing amadi Manipur State Rural Livelihood Mission ki makhada leiba self help group ki maitai leima VLF apunbagi mangal amadi kanglei leshem lup su thauramadu da saruk yaki Gram Panchayat ki manung channa leiba khungang sing da government na piba kanaba sing asi larba praja sing da fanghanana property reduction plan amasu khusin nakre agenda da Englishing ani kunithoi kulumdoi term gi Gram Panchayat development plan GPDP gi makhada paikhat kadaba development project sing su pukhatuna kupna khana kre ngasi gi Imphal da fongba pauchi singi maroiba pau khara yengminasi Press Startup ki makhada Naharol Singda Senthang Piba Beneficiary Singda Karor Chamaga Taramari Pikre CM Hairoki Irangda Hospital Yaunakre MHRC na report Kokre Cycle da Micham Ahum Kaptuna Hatpada Chenaba Ahum Pare Ekar Yankairom da Tharamba Popi Manghankre Poknafam Mikhal Gamari Lainana Thokpa Thodok Amada Mi Ama Sokle Yummai Thakre Startup ki punna beneficiary listing manga ka jamri ga humputara tareta benefit fangankre budget ki chada nifu manga chingi lamda thadai haibagi white paper athubada puthoklagani Chief Minister Mikhal gi poster amasung firal thetpadadi BJP na mangjil thare en loken B ghanom gi mi hata chenaba KNF Nelun gi kadar ahum police na fare Manipur gi feature film Aigi Kona Rajat Kamal Award fangle Huyen Lampau Lainga ki thabak thibagi mahutta isana thabak PC Chief Minister Congress natana Manipur kangadaba atopa party laite loken BJP ki bud samelan pangthokre lamyanba ipu okre miyoi marfu mari fagalaklaga nifu mathoi positive oiki ani laikide Naharol gi thaudang Jennings ki clerical staff numit yungba pung 12 taba fawba office kadre White color job khaktana thabak ni haina laithopiganu November 2 dagi go to village 2.0 haudoklagani Chief Minister Hairokta Mikhal gi hingsa hengalakli yum mari mai thakre worker ama sining chitta laikatnari Paumi Furamba Singh fadabagi matangda MSRC na DGP gi report Hauzi aroibada maruiba pau mukhana Intending candidate Seram Nikena Khatna China Bada Chenaba Mahaki supporter Singh Fanaba police na honari MLA supporter di Fana Hona de Haina Maral Sikri Amadi Punjab Uttar Pradesh Uttarakhand Manipur amadi Goa da pangthokadaba State Assembly election ngamari leinana Sonia Gandhi na chair lawduna AICC ki core party lujingba singi mifam ama pangthokre matang sida Pony TV gi Manipuri Nuthil Paulo Zare yengbiriba pumnamakpu amukhana khurumzari